ꯍꯦꯜꯂꯣ, ꯉꯁꯤ ꯑꯅꯤꯁꯨꯕ ꯚꯣꯂꯨꯝ ꯅꯍꯥꯟ ꯑꯍꯥꯟꯕ ꯚꯣꯂꯨꯝ ꯐꯣꯡꯗꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯅꯤꯁꯨꯕ ꯚꯣꯂꯨꯝ ꯑꯩꯍꯥꯛ ꯃꯗꯨ ꯑꯅꯤꯁꯨꯕ ꯚꯣꯂꯨꯝ ꯑꯁꯤ ꯑꯩꯍꯥꯛ ꯄꯥꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯍꯤꯡꯃꯤꯟꯅꯁꯤ, ꯌꯥꯏꯐꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣই ꯄꯨꯛꯅꯤꯡ ꯋꯥꯔꯛꯇꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ, ꯑꯐꯕꯁꯨ ꯈꯜꯂꯤ, ꯐꯠꯇꯕꯁꯨ ꯈꯜꯂꯤ, ꯑꯐꯕꯁꯨ ꯆꯥꯅꯤꯡꯉꯛꯏ, ꯐꯠꯇꯕ ꯑꯁꯤꯟꯕꯁꯨ ꯆꯥꯅꯤꯡꯉꯛꯏ, ꯑꯈꯥꯕꯁꯨ ꯆꯥꯅꯤꯡꯉꯛꯏ, ꯀꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯥꯏꯔꯤꯕ ꯄꯨꯛꯅꯤꯡꯁꯤꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯅꯤꯡꯁꯤ ꯀꯣꯟꯇ꯭ꯔꯣꯜ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯣꯟꯇ꯭ꯔꯣꯜ, ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯗꯦꯁꯥ ꯆꯥꯛꯃꯛꯇ ꯆꯥꯔꯁꯨ ꯀꯣꯟꯇ꯭ꯔꯣꯜ, ꯗꯦꯁꯥ ꯐꯤꯃꯛꯇ ꯁꯦꯠꯂꯁꯨ ꯍꯥꯏꯗꯤ ꯐꯤ ꯑꯇꯥꯡꯕ ꯂꯩꯕꯁꯦ ꯀꯣꯟꯇ꯭ꯔꯣꯜ ꯇꯧꯕ, ꯐꯖꯕ ꯋꯥꯍꯩꯗ ꯍꯥꯏꯔꯒ ꯀꯣꯟꯇ꯭ꯔꯣꯜ ꯇꯧꯕ ꯇꯥꯏ꯫ ꯑꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯨꯝꯃꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯀꯣꯟꯇ꯭ꯔꯣꯜ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯑꯁꯤ ꯍꯥꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯂꯩꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯄꯊꯥꯞ ꯀꯥꯏꯅ ꯆꯠꯄ ꯌꯥꯗꯦ꯫ ꯄꯊꯥꯞ ꯀꯥꯏꯅ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯨꯝꯃꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯗꯤ ꯉꯁꯤ ꯑꯍꯜ ꯂꯃꯟꯗ ꯀꯔꯝꯍꯥꯏꯅ ꯉꯥꯡꯒꯅꯤ, ꯃꯊꯛ ꯊꯣꯡꯕꯗ ꯀꯔꯝꯍꯥꯏꯅ ꯉꯥꯡꯒꯅꯤ, ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒꯒꯤ ꯃꯔꯤ ꯀꯔꯝꯅ ꯂꯩꯅꯒꯅꯤ, ꯃꯃꯥ ꯃꯄꯥꯒ ꯃꯆꯥꯁꯤꯡꯒꯒꯤ ꯃꯔꯤ, ꯑꯩꯈꯣꯏꯒꯤ ꯗꯦꯁꯥ ꯂꯩꯔꯤꯕ ꯅꯣꯡꯉꯥꯜꯂꯛꯄꯗ ꯋꯥꯔꯤꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯥ ꯆꯥꯛꯈꯣꯝ ꯑꯃ ꯊꯛꯇꯅ ꯊꯕꯛ ꯇꯧꯕ ꯌꯥꯗꯕꯒꯨꯝ ꯍꯥꯏꯕꯗꯤ ꯄꯊꯥꯞ ꯑꯃꯠꯇ ꯀꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯈꯪꯗꯦ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯈꯪꯗꯦ, ꯗꯦꯁꯥ ꯆꯥꯀ꯭ꯔꯤꯗ ꯈꯪꯗꯦ, ꯑꯩꯈꯣꯏ ꯄꯊꯥꯞꯇ ꯊꯕꯛ ꯁꯨꯕ ꯇꯥꯏ꯫ ꯄꯤꯔꯤꯕ ꯄꯊꯥꯞꯇꯨꯗ ꯑꯩꯈꯣই ꯊꯕꯛ ꯁꯨꯕ ꯇꯥꯏ, ꯄꯊꯥꯞ ꯀꯥꯏꯅ ꯆꯠꯄ ꯌꯥꯗꯦ꯫ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ꯫ ꯄꯊꯥꯞꯇꯨꯗ ꯑꯩꯈꯣꯏ ꯆꯠꯇꯣꯔꯤꯕꯅꯤ꯫ ꯋꯥꯔꯤꯕꯨ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯑꯣꯏꯔꯦ, ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯃꯥꯅ ꯄꯤꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯤꯔꯤꯕ ꯄꯊꯥꯞꯇꯨꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯔꯤꯛꯇꯁꯨ ꯑꯗꯨꯃꯉꯥꯏ ꯑꯩꯒꯤ ꯄꯊꯥꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯤꯛ ꯄꯥꯗꯣꯔꯤꯕꯅꯤ꯫ ꯗꯦꯁꯥ ꯊꯕꯛꯇ ꯄꯊꯥꯞ ꯀꯥꯏꯅ ꯇꯧꯕ ꯌꯥꯗꯦ꯫ ꯑꯍꯨꯝꯁꯨꯕꯗ ꯆꯍꯤ ꯐꯝꯐꯝ ꯆꯨꯝꯗꯕ ꯌꯥꯗꯦ꯫ ꯃꯁꯤꯁꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯌꯨꯛ ꯄꯨꯡ 9, 10ꯐꯧ ꯇꯨꯝꯁꯤꯟꯕ ꯌꯥꯗꯦ꯫ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯇꯤꯡꯈꯠꯇ ꯄꯨꯛꯁꯦ ꯀꯪꯊꯣꯛꯐꯧ ꯆꯥꯕ ꯌꯥꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯐꯤꯒꯥꯔ, ꯑꯩꯒꯤ ꯍꯛꯆꯥꯡ ꯃꯁꯤ ꯌꯦꯡꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯆꯍꯤ ꯐꯝꯐꯝ ꯐꯝꯗ ꯐꯝꯃꯕꯁꯨ ꯂꯦꯝꯅ ꯐꯖꯅ ꯈꯣꯡꯁꯦ ꯇꯥꯁꯟꯅ ꯑꯩꯈꯣꯏ ꯐꯝꯒꯗꯕꯅꯤ꯫ ꯃꯥꯏꯊꯣꯡ ꯆꯨꯝꯅ ꯇꯧꯅ ꯃꯐꯩꯒ ꯅꯤꯛꯇꯗꯅ ꯑꯩꯈꯣই ꯐꯝꯗ ꯐꯝꯃꯁꯨ ꯑꯁꯨꯃꯥꯏꯅ ꯐꯝꯕ ꯇꯥꯏ꯫ ꯆꯍꯤ ꯐꯝꯐꯝ ꯆꯨꯝꯕ ꯇꯥꯏ꯫ ꯑꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯆꯍꯤ ꯇꯨꯝꯕꯁꯨ ꯑꯩꯈꯣই ꯑꯍꯟꯅ ꯇꯥꯛꯑꯝꯃꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯨꯝꯕ ꯐꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯅꯨꯡꯊꯤꯜꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯩ, ꯄꯨꯡ ꯑꯃꯃꯨꯛ ꯔꯦꯁ ꯇꯧꯏ, ꯑꯗꯨꯒ ꯀꯨꯏꯅ ꯇꯨꯝꯁꯤꯟꯕꯤꯗꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ꯫ ꯑꯁꯤꯃꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯑꯇꯥꯎꯕ ꯂꯝꯕꯤ ꯃꯔꯥ ꯁꯥꯝꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯍꯥꯏꯅꯗ꯭ꯔꯥ ꯑꯆꯥꯕ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯈꯟꯈ꯭ꯔꯦꯗ, ꯑꯄꯥꯏꯕ ꯋꯥꯈꯜ ꯈꯟꯈ꯭ꯔꯦꯗ, ꯑꯁꯤ ꯀꯔꯤꯕꯨ ꯀꯧꯏ? ꯑꯆꯥꯕ, ꯑꯇꯥꯎꯕ, ꯑꯄꯥꯏꯕ ꯋꯥꯈꯜ ꯍꯥꯏꯔꯒ ꯀꯔꯤꯕꯨ ꯈꯪꯏ? ꯍꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯧꯕ ꯊꯕꯛꯇ ꯈꯟꯕ ꯑꯁꯤꯕꯨ ꯑꯇꯥꯎꯕ ꯂꯝꯕꯤ ꯃꯔꯥ ꯁꯥꯝꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯑꯇꯥꯎꯕ ꯂꯝꯕꯤ ꯍꯥꯏꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯥꯔꯅ ꯏꯈꯠꯂꯅ ꯏꯁꯝꯕ ꯋꯥꯍꯩꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯥꯎꯔꯗꯅ ꯃꯁꯥꯁꯦ ꯅꯣꯔꯨꯛꯅꯅ ꯂꯨꯅ ꯑꯃꯨꯛꯇ ꯈꯟꯗꯦꯍꯦ ꯃꯁꯤꯒꯤ ꯃꯤꯁꯦ꯫ ꯑꯁꯨꯃꯥꯏꯅ ꯑꯇꯥꯎꯕ ꯂꯝꯕꯤ ꯃꯔꯥ ꯁꯥꯝꯍꯟꯗꯕ ꯌꯥꯗꯦ꯫ ꯇꯥꯏꯕꯪꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤ
ꯃꯔꯥ ꯁꯥꯝꯍꯟꯗꯕ ꯌꯥꯗꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯨꯝꯃꯤ, ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯗꯨꯅ ꯈꯪꯉꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯍꯤ 55 ꯁꯨꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ, ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯁꯤꯡꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯒꯥꯏꯗꯦꯟꯁ ꯇꯧꯕ ꯑꯃ ꯆꯪꯏ꯫ ꯑꯩꯈꯣꯏ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯅ ꯃꯥꯡꯉꯤꯕꯁꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯑꯣꯡ ꯍꯥꯏꯕꯗꯤ ꯃꯑꯣꯡ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯣ, ꯑꯩꯅ ꯑꯣꯏꯅꯤꯡꯉꯤꯕ ꯊꯕꯛꯇꯣ, ꯋꯥꯔꯤꯕꯨ ꯃꯤꯔꯥꯕꯥꯏꯅ ꯃꯥ ꯒꯣꯜ ꯃꯦꯗꯜ ꯂꯧꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯃꯁꯦ ꯃꯥ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯂꯩꯔꯕꯗꯤ ꯃꯥ ꯀꯩꯁꯨ ꯉꯝꯃꯣꯏ꯫ ꯑꯁꯨꯝ ꯍꯥꯏꯅ ꯑꯉꯥꯡ ꯑꯃꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯃꯥꯅ ꯉꯝꯒꯦ ꯍꯥꯏꯅ ꯇꯥꯜꯂꯛꯄꯁꯦ ꯑꯁꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯂꯩꯔꯕꯗꯤ ꯉꯝꯃꯣꯏ꯫ ꯑꯁꯤꯃꯁꯨ ꯑꯩꯍꯥꯛꯅ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯖꯕꯗꯗꯤ ꯑꯇꯥꯎꯕ ꯂꯝꯕꯤ ꯃꯔꯥ ꯁꯥꯝꯍꯟꯗꯕ ꯌꯥꯗꯦ, ꯇꯥꯏꯕꯪꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤ ꯃꯔꯥ ꯁꯥꯝꯍꯟꯗꯕ ꯌꯥꯗꯦ꯫ ꯃꯁꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯅꯤ꯫ ꯃꯁꯤ ꯐꯩ ꯐꯠꯇꯦ ꯑꯩꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯤ ꯄꯨꯁꯟꯕ ꯌꯥꯗꯦ꯫ ꯍꯣꯏ, ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯏꯁꯩ ꯇꯥꯕ ꯑꯁꯤ ꯅꯣꯡꯃꯒꯤ 2-3 ꯇꯥꯕꯗꯤ ꯑꯗꯨꯝ ꯐꯩ꯫ ꯃꯔꯝꯗꯤ ꯁꯨꯝ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅꯗꯤ ꯇꯥꯏꯕꯪꯄꯥꯟ ꯍꯤꯡꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯅ ꯈꯜꯂꯛꯑꯒꯗꯤ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯃꯁꯤ ꯊꯥꯗꯣꯛꯄ ꯑꯃ ꯆꯪꯏ꯫ ꯑꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤ ꯃꯔꯥ ꯁꯥꯝꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯅꯤꯡꯕ ꯑꯃ ꯅꯤꯡꯅ ꯆꯦꯠꯅ ꯀꯣꯟꯗꯕ ꯌꯥꯗꯦ꯫ ꯋꯥꯔꯤꯕꯨ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯖꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯩ ꯏꯁꯥꯃꯛ ꯑꯩꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯣ ꯑꯩ ꯑꯣꯏꯈꯤ, ꯑꯣꯖꯥ 2ꯔꯛ ꯑꯣꯏꯈꯤ꯫ ꯑꯗꯨꯅ ꯅꯤꯡꯕ ꯑꯃ ꯅꯤꯡꯅ ꯆꯦꯠꯅ ꯀꯣꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯍꯥꯏꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯜꯂꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯁꯨꯝ ꯑꯩ ꯆꯠꯊꯔꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯅꯤꯡꯖꯕ ꯑꯗꯨ ꯂꯣꯏꯅꯗꯤ ꯄꯤ ꯃꯄꯨꯅ꯫ ꯑꯩꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯁꯨ, ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ, ꯅꯤꯡꯕ ꯑꯃ ꯅꯤꯡꯕ ꯃꯔꯝꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯅ ꯅꯤꯡꯕ ꯑꯃ ꯅꯤꯡꯗꯨꯅ ꯆꯦꯠꯅ ꯀꯣꯟꯗꯕ ꯌꯥꯗꯦ꯫ ꯅꯤꯡꯂꯤꯕꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯂꯦꯞꯍꯟꯗꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯏꯄꯨꯙꯧꯁꯤꯅ ꯍꯥꯏꯔꯤꯕꯨ ꯅꯤꯡꯂꯤꯕꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡꯁꯨ ꯑꯩꯈꯣꯏ ꯈꯪꯍꯟꯗꯕ, ꯃꯁꯛ ꯃꯑꯣꯡ ꯂꯦꯞꯍꯟꯗꯕ ꯌꯥꯗꯦ꯫ ꯅꯤꯡꯉꯦ ꯍꯥꯏꯗꯅ ꯄꯪꯅꯤꯡꯇ ꯅꯤꯡꯉꯒ ꯌꯥꯗꯦ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯋꯥꯔꯤꯕꯨ ꯑꯩꯅ ꯅꯤꯡꯂꯤꯗꯣ ꯑꯩ ꯍꯟꯗꯛꯇꯤ ꯑꯣꯏꯗꯕ ꯌꯥꯗꯦꯍꯦ, ꯑꯩ ꯍꯟꯗꯛꯇꯤ ꯑꯦꯛꯖꯥꯝꯁꯦ ꯄꯥꯁ ꯑꯣꯏꯗꯕ ꯌꯥꯗꯦ, ꯍꯟꯗꯛꯇꯤ ꯑꯩ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯦꯇꯔ 9-9 ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯁꯨꯝꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯆꯦꯠꯄ ꯑꯃ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯃꯔꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯆꯞ ꯆꯥꯅ ꯇꯤꯜꯂꯒ ꯂꯤꯆꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯊꯣꯛꯂꯕꯇꯗ ꯅꯤꯡꯅꯧ ꯄꯥꯟꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯎꯃꯪ ꯆꯦꯛꯂꯥꯗꯨ ꯐꯥꯕ ꯉꯝꯒꯅꯤ꯫ ꯀꯌꯥ ꯐꯖꯅ ꯏꯔꯝꯈ꯭ꯔꯕꯅꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯅ ꯏꯔꯝꯂꯤꯁꯤ꯫ ꯃꯔꯝ ꯄꯨꯝꯅꯃꯛꯁꯤ ꯆꯞ ꯆꯥꯅ ꯇꯤꯜꯂꯒ ꯂꯤꯆꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯊꯣꯛꯂꯕꯇꯗ ꯅꯤꯡꯅꯧ ꯄꯥꯟꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯎꯃꯪ ꯆꯦꯛꯂꯥꯗꯨ ꯐꯥꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯅ ꯇꯥꯛꯀꯗꯗꯤ ꯅꯍꯥꯔꯣꯜꯗ, ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯗ, ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ, ꯏꯆꯥ ꯏꯁꯨꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯄꯊꯥꯞ ꯆꯥꯎꯕ ꯀꯩꯅꯣꯁꯤꯡꯁꯤ, ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯅꯠꯇꯦ ꯏꯔꯝꯃꯤꯁꯤ, ꯑꯇꯣꯞꯄ ꯀꯌꯥꯅꯁꯨ ꯏꯔꯤꯕꯅꯤ꯫ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ, ꯑꯩꯅ ꯈꯪꯕꯗ